ꯑꯍꯥꯟꯕꯃꯛꯇꯗ ꯌꯦꯡꯕ ꯃꯌꯥꯝ ꯄꯨꯅꯝꯖꯔꯤ ꯉꯁꯤꯗꯤ ꯆꯋꯥꯏꯒ ꯑꯂꯨꯒ ꯀꯥꯡꯁꯣꯏ ꯑꯃ ꯂꯐꯨ ꯏꯔꯣꯝꯕ ꯑꯃ ꯂꯐꯨ ꯏꯔꯣꯝꯕꯁꯤ ꯃꯍꯤ ꯌꯥꯝ ꯌꯥꯎꯗꯕꯤꯗ ꯀꯪꯂꯞꯅ ꯂꯣꯟꯕꯅꯦ ꯑꯗꯨꯒ ꯀꯪ ꯂꯥꯎꯅ ꯀꯥꯡꯍꯧ ꯑꯃꯗꯤ ꯉꯧꯁꯜꯂꯦ ꯑꯂꯨ ꯀꯥꯡꯍꯧꯅꯦ ꯑꯗꯨꯗ ꯁꯨꯝ ꯃꯈꯣꯡꯒ ꯃꯀꯟꯒ ꯈꯔ ꯍꯥꯞꯆꯟꯕꯅꯦꯕ ꯑꯗꯣ ꯈꯥꯃꯦꯟ ꯁꯤꯟꯕꯤ ꯇꯤꯜꯍꯧ ꯊꯕꯤ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯣ ꯆꯥꯕ ꯑꯃ ꯍꯧꯔꯛꯑꯒꯦ ꯃꯍꯤꯁꯤ ꯌꯧꯈ꯭ꯔꯦꯃꯤ ꯁꯨꯃꯥꯏꯅ ꯍꯥꯏꯗꯕꯗ ꯌꯥꯝ ꯁꯥꯏ ꯉꯥ ꯃꯔꯨꯁꯦ ꯌꯥ ꯍꯦꯛ ꯊꯦꯡꯕꯒ ꯑꯗꯨꯝ ꯃꯊꯟꯇ ꯀꯤꯖꯕꯅꯦꯌꯦ ꯉꯥ ꯃꯔꯨꯅ ꯈ꯭ꯋꯥꯏ ꯀꯤꯕꯁꯦ ꯌꯥꯅꯦꯌꯦ ꯑꯗꯣ ꯈꯅꯥꯎ ꯌꯧꯈ꯭ꯔꯗꯤ ꯌꯥꯝ ꯐꯔꯛ ꯇꯥꯏ ꯑꯗꯨꯅ ꯌꯥ ꯌꯧꯗ꯭ꯔꯀꯥꯟꯗ ꯑꯗꯨꯝ ꯂꯧꯊꯣꯛꯍꯧꯕꯁꯤꯅ ꯈ꯭ꯋꯥꯏ ꯐꯩ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯌꯥꯒ ꯆꯦꯂꯦꯟꯖ ꯇꯧꯅꯗꯅ ꯑꯃꯅꯤ ꯁꯣꯏꯗꯅ ꯆꯪꯈ꯭ꯔꯁꯨꯀꯣ ꯁꯣꯏꯗꯅꯕ ꯍꯥꯎꯋꯦ ꯀꯥꯡꯍꯧ ꯑꯂꯨ ꯀꯥꯡꯍꯧ ꯌꯦꯟ ꯍꯥꯞꯄꯤ ꯑꯩ ꯂꯥ ꯂꯩꯔꯍꯧꯗꯗꯅꯅꯦ ꯑꯦꯂꯨꯃꯤꯅꯤꯌꯝ ꯐꯣꯏꯜꯗ ꯆꯥꯏꯁꯦ ꯇꯜꯂꯕ ꯃꯣꯏꯔꯥꯡ ꯂꯩꯔꯛꯇꯥꯗ ꯑꯃꯨꯛ ꯆꯠꯄ ꯁꯤ ꯈꯨꯍꯥꯎꯁꯦ ꯍꯥꯎꯋꯦ ꯃꯤꯗꯤ ꯑꯂꯨ ꯄꯥꯝꯃꯦ ꯀꯥꯏ ꯍꯥꯏꯔ ꯀꯥꯡꯁꯣꯏ ꯊꯥꯛꯄ ꯑꯂꯨꯗꯤ ꯆꯥꯅꯤꯡꯗꯦ ꯀꯥꯏ ꯍꯥꯏꯕ ꯃꯤ ꯂꯩꯕꯅꯦꯕ
ꯑꯩꯗꯤꯅꯦ ꯑꯂꯨ ꯍꯥꯏꯔꯦ ꯂꯣꯏꯖꯔꯦ ꯀꯥꯡꯁꯣꯏ ꯍꯥꯏꯕ ꯂꯩꯇꯦ ꯌꯦꯟ ꯍꯥꯏꯕ ꯂꯩꯇꯦ ꯉꯥ ꯍꯥꯏꯕ ꯂꯩꯇꯦ ꯑꯂꯨ ꯀꯩꯁꯨ ꯅꯠꯇꯦꯗ ꯁꯂꯥꯠꯅꯦ ꯁꯣꯏꯗꯕ ꯖꯥꯔ ꯃꯅꯨꯡꯗ ꯑꯗꯨꯝ ꯑꯣꯏꯍꯟꯕ ꯍꯥꯏꯗꯤ ꯃꯅꯨꯡꯗ ꯌꯧꯕꯗꯤ ꯆꯞ ꯃꯥꯟꯅꯕ ꯄꯣꯠꯅꯦ ꯃꯤꯅ ꯌꯦꯟ ꯃꯈꯣꯡ ꯆꯥꯒꯦ ꯍꯥꯏꯔꯒ ꯃꯊꯪ ꯇꯨ ꯈꯛꯇꯪ ꯆꯥꯊꯣꯛꯑꯒ ꯇꯣꯛꯈꯤꯕꯗꯣ ꯌꯥꯝ ꯁꯥꯎꯅꯤꯡꯗ꯭ꯔꯥ ꯑꯩꯈꯣꯏꯅ ꯄꯥꯝꯕꯁꯤꯗꯤ ꯇꯨꯝꯍꯟꯕꯅꯦ ꯋꯥ ꯌꯥꯝ ꯉꯥꯡꯉꯕ꯭ꯔꯥꯅꯦ ꯑꯩꯕꯣ ꯉꯥꯡꯉꯔꯣꯏꯗ
Alu kanghw tuh yam thi hawe degi kano lafu eromba su hawi kangsoi su hawi yam sana mathel oigre yam hawi ado video sama thang salu sajarage yeng manu ngai begedi like to promo channel su support to boy na subscribe to di badi to san biramo lo selo ko da ma pona pom ko sanna prem jeri